April 13 da pangthok ke outer Manipur Lok Sabha Mikhal gi apun ba polling station 18 gi vote laliba April 19 halagani haina Manipur Chief Electoral Officer PK Singh na phongdorok bi Susanpur DC complex man dalai strong room hangdok lamba madi Naga area khakta vote hanna ba lauthorok gi mayok da Naga People's Coordination Committee na Naga taba area sing the business town lauthokre Amasung One, in a Manipur Parliamentary Constituency, returning officer na Minister and Biren Singh Hada, election model code of conduct to guy Hyper Marala so post notice Hakre. Maya Mukrumjari dom ni bas impact news ni KK Toxom no Jipungsa si Pawi Maru Pau Sing Miam the Pizari. Tha sigi tang taramatoi da pangtok ki bataratare subal Lok Sabha election gi outer Manipur Parliamentary Constituency gi tongan polling station taramapan gi vote laliba April 19 na vote halagani haina Manipur Chief Electoral Officer PK Singh na phongdorokni wafamasi lamfela Chief Electoral Officer ngasi pangtok ki paumi sing unaba mada mahangna haikibani PK Singh na makata na haikibada tang taramatoi da pangtok ki ba election aduda aran ba tawki haibagi campaign laiba polling station amadi atai polling station sing adu mari laina authority ni ningthine scrutiny tawruba matungda Sandel district ta polling ama Ukrul district ta polling station mari Senapati ta taramatoi amasung Susanpur da ahum asi Hannaba Election Commission ayaba pirakibani loina April 19 na pangthok kadoriba ina Manipur Parliamentary Constituency gi oina so mapung phana pangthok na ba sam sabalore election asida Yaskul Assembly Constituency amadi Bisnupur Assembly Constituency ani asi nupi polling personnel ngaktana sinagani amadi lamlong da hangba polling station asisu disabled person ngaktana polling personnel oigani haike Returning officers as well as our office will be informing all the political parties, all the candidates. The returning officers and the DEOs will also be informing all the polling area to inform the electors that the poll is being taken again, fresh poll is being taken in these 19 polling stations. And there were also certain cases where the polling personnel forgot to clear the mock poll data in the machine. So we had mentioned those cases also to the commission. And the commissioners approved that in all those polling stations where the polling party forgot to clear the mock poll data, the counting will be done through counting of VVPAT slips. So that puts to rest all speculation whether they'll be repolled or not. They will not be repolled only because of the reason that the mock poll data is not cleared. We will do the count as per the VVPAT slip count. Election Commission piba niong ngi mayok ta Susanpur DC complex man dalai strong room hang khiba yauna Assembly Constituency ahungi vote counting tongna bohana bamadi Naga area khakta da election Commission na vote hanaba lautorop ki mayok ta Naga People's Coordination Committee na Naga taba area sing the business hat town yauna khongjang kaya sang silagani haina lauthokrai ina masigi matang da ngasi nimidang wairam Manipur Press Club ta pangthok ki paumi singa unaba bada Naga People's Coordination Committee ki convener asin pau gangmaina paumi sing da hai tha sigi taramatoi da pangthok ki ba Lok Sabha election adugi 59 Psycho 60 Singhat abadi 58 Susanpur gi EVM machine asi Susanpur DC complex manung da hangba strong room manung da thamkibani adabu April 12 da mari lainaba candidate sing da khanghan lamba tawdana election commission apiba niyongi wangmada strong room asi observer amadi DC Susanpur na hanglambani ina masigi matang da election commission da wakat khrabasu ngasi pawba action amata lokot patawdana Naga sing na khunda ba mafam 18 da nongna bot hangani haina laukthorokpani Election Commission ki misang mikhai nai ba thong asibu yaning da phongdok laduna Naga People's Coordination Committee na hayeng tang taratare amasung tarani panase ayuk pung tarada ki taran thoi phawa Naga thaba mafam sing da business shutdown ki khongsang asi sangsin gani loina na ayuk pung taruk tagi su Election Commission ki thong asigi mayok ta poster campaign amasu sathaba hogani masi phawa ta da taragadi makhata na khongsang kaya sangsin lagani haina mahang na makhata na phongtokhi Underground dadi Hajilga capture tore Naga ge underground sing na haina oi thok tabudu tawsilaga asom dadi cookie militant ga authorities concern ga EVM strong room da laibdo makoi kusi rasi to asom dadi temper tawgi thabak sit thare who is responsible NACN bu makoi na blame pi Naga area na nam na ngasi repoll ge thokli bese makoi di DC ge report makai SP ge report makai election commission da ikoi hange aduga Assam Rifles deploy tawai hai makoi na su NACN I'm na force to balaite hai na report pirai hai adu of the kari gino capture to riba area dadi polling amata su repolling gi thoktaba aduga people gi democratic gi exercise asigumba biggest democracy of the world ni India se democratic process da changliba
मागे सेक्रेट बेलोदो अथॉरिटीज कंसर्न प्रोटेक्शन पीबगी मुहता वायलेट तौखरेने April 14 पांथोकदरबे इन मणिपुर पार्लियामेंट्री कॉन्स्टिट्यूएंसी मिखल दसजिनगदब ईवीएम अमदी वीवीपैट सिंग थमलिबा इम्फाल वेस्ट डिस्ट्रिक्ट की स्ट्रांग रूम हयेंग अयु पुंग 8 ताबा मतमदा मरी लेनबा एआरओ सिंग हांगदोकलगनी स्ट्रांग रूम हांगदोकपदा डिस्ट्रिक्ट असगी मनुंग दलैबा पॉलिटिकल पार्टी सिंग कैंडिडेट सिंग अमदी मरी लेनबा सिंग सरक यानबा इम्फाल वेस्ट डीसी के सेरोला मन खंगलकली लोनेना रूम मसे हांगदोकपदा सरक यागदबा सिंगना मखल अमतगी इलेक्ट्रॉनिक गैजेट सिंग पुसिनबा यारोय हायने सेरोलासना मखातारी One in a Manipur parliamentary constituency returning officer na Chief Minister N. Biren Singh da election gi model code of conduct thugai haiba maralda sokos notice thakre haukiba March kunma panda contract pong kendri yumnang khunau da pangthokiba election campaign of the Chief Minister N. Biren na INC gi in candidate o nabagisor gi maramda ngang khiba wafam khara election gi model code of conduct thugai haiduna o nabagisor na haukiba April 10 da one in a Manipur parliamentary constituency returning officer the application thaki District Election Officer Imphal East na numit atugi video recording yang lobada Chief Minister na hari wafam sing adu phongdokhiba thengnabadagi model code of conduct tugai bagi maral adu sangdoknaba arona Chief Minister gi secretary da sokos notice asi thakibani Manipur yani suwa phase gi oina thasi ki tarani pana pangthokadarba ina Manipur parliamentary constituency ki mikhal gi election campaign ngasi mapung phana loisin khre election campaign loisin baga loina state asida lariba voters singna kari khali kanaba candidate pamli haibi gi matang da miyang gi mot singda akanaba report ama lakadoriba tarik taraga nipan da pangthokadoriba inner Manipur parliamentary constituency gi aroiba tangkaki election campaign loisin khre tongan ba party singna makhoi gi oiba vote khomna nabagi Tabak Thoram Singh ngasi pung mari tabaga loina loisan kare adubu Manipur miyamna karamba candidate pamli habasi miyamna amutang meng taminasi wakal je kitang tanare hojiti Manipur da leiba koi gi iram dam se gi mi khodi makse ari awaba kaya amana nalla laune na koi je wakal nikhar tanare arna party se yamna tangai fadana koi party se masakhang muk jange general election na tems da mantri mandon khanga da MLA khanga da nate maru ne MP sina kari mathau tawba tangai fadana koi na changi haiba se koi hana khangnaram da bagum tawe ado hojiti MP gi mathau se mamang da koi kep ki su lakmu matam da koi gi mamang da pan gi sarkar gi MP na machin khumma lei gi ba madudagi thamoi sokna khadara mikumta aikoina khalle kai hain khan gi hamtanda kanagumma matagi pressure da chat loidaba kanagumma matagi khudom bi amagi makha da lei loidaba adugumba MP mai koi tangai fadana pami aduna laipak sida resident party aring amadi aikoi mayam changdana seminabam change center da lei mayam da akoi dana amangang thapak na mato tawbase aikoi gi sai praja amoina voter omen aikoi di amngai ta bam phaw uduna makata na thokta na bai da magdadi handak se voter sing se ayamana aina mi khanba matam sida achumba mirep khanba asem party khanba haibe gi wakhalon se leirakpana maram orega handak gi vote se mi thada gi chang jam henga drain khal masal pawada mani pawada leirakpagi sanabi gi asoi basina maram orega ngasi adugi potu da sakra ga hayeng tholakadwa potwa adugi de khalau da hayeng de mukap ka duine ma se aduga hangse ki bol akwa matam da di ma agi ngarang kal khibagi thodo wa thodo kaw thokhrani ba adu sina maram orega khoi da sanabi ama oina sum leiba adu sigi sina isa da realize tawgi wakandi handa ba aduga sanabi oina sum leigi mina sanabi election haidi si sanai haibagi sima adum leibani ai di khara di leigi dra di khale aduga ngasai gi ai khoi gi oina di sum ju afaba thabuk de nate ai gi oina ai gi mot di Delhi da laubungamba amangi voice in khangna laubungamba adum candidate oina pining hantaki election live election si state ki show adu nation ki show ba mo ani thona khanaraga pigada ra hana khanjai ai wakanda di state ki show thoiba mayam singse masi ada parliament ta puthokuma tamda di ekhoina di u phangde aina khalle adu masi puthokta badana maram oidana su ekoi seida mayam ma thoe na idi logjai aduman ai gi mol oina hajaraga di masi di party gi da oina chakado male hajung maram di kai gno da han gi candidate lairam ni be mayam sigi makhoi gi nature si Manipur da laiba praja singna ya ma loi khangnare Congress ki bu oiro BJP oiro any dol khudimang qualify oidabagi nate ma thabaka haibasidi hana tawrapka thabaka khara anouba haitare naha singna tawrpaka di khitang di khenagani madugi mami khara di adum ui
ꯑꯃꯗ ꯌꯥꯅꯤꯡꯗ꯭ꯔꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯝꯇ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯗꯦ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯗꯦ ꯆꯞ ꯃꯥꯟꯅꯩ ꯍꯣꯏ ꯑꯥꯗ ꯆꯠꯂꯒ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯕ ꯃꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯉꯥꯡꯕ ꯉꯝꯒꯗꯕ ꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯦ ꯃꯣꯏꯅ ꯇꯧꯅꯤ ꯍꯥꯏꯔꯝꯕꯁꯤꯡꯁꯦ ꯚꯣꯠ ꯀꯥꯔ ꯃꯇꯨꯡꯗ ꯐꯖꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯍꯦꯛꯇ ꯉꯝꯃꯛꯇꯕ ꯑꯩꯈꯣꯏ ꯇꯟꯕꯨ ꯇꯟꯖꯜꯂꯦꯅ ꯀꯔꯤꯅ ꯐꯗꯣꯏꯅꯣ ꯀꯦꯟꯗꯤꯗꯦꯠꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯨꯗ ꯑꯣꯏꯅ ꯌꯦꯡꯉꯒ ꯊꯥꯗꯖꯒꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯦꯁ ꯇꯧꯕ ꯉꯝꯕ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯁꯨ ꯌꯦꯡꯕ ꯇꯥꯕꯅꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯣꯠꯇ CPIꯗ ꯑꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯀꯪꯒ꯭ꯔꯦꯁꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯣꯛꯄ ꯉꯥꯡꯉꯦ BJPꯁꯨ BJP ꯊꯣꯛꯄ ꯉꯥꯡꯉꯦ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯀꯥꯒꯗꯕ ꯃꯥ ꯑꯣꯏꯅ ꯊꯥꯒꯠꯄꯅ ꯐꯔꯦꯅ ꯈꯟꯕ ꯑꯩ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯖꯔꯒꯦ ꯍꯣꯏ ꯅꯨꯄꯤꯒꯤꯁꯨ ꯄꯨꯈꯠꯍꯟꯅꯤꯡꯉꯦ ꯂꯣꯏꯅ ꯑꯣꯜ ꯔꯥꯎꯟ ꯂꯣꯏ ꯁꯨꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ ꯕꯣꯔꯗꯔꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯑꯣꯜ ꯔꯥꯎꯟ ꯂꯣꯏ ꯁꯨꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯃꯥꯡꯍꯟꯕꯁꯨ ꯐꯠꯇꯦ ꯃꯌꯥꯝ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯚꯣꯠ ꯃꯥꯡꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯃꯌꯥꯝ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠꯇꯗꯣ ꯋꯥꯠꯄꯒꯨꯝꯕꯅꯤ ꯅꯪ ꯊꯥꯗꯕ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯉꯟꯒꯦꯔꯥ ꯊꯦꯡꯒꯦꯔꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯄꯨꯊꯣꯛꯄꯤ ꯉꯝꯒꯗꯧꯕ ꯃꯤꯗꯣ ꯑꯗꯨ ꯊꯥꯗꯔꯁꯤ ꯃꯌꯥꯝꯁꯤꯒ ꯍꯥꯏꯅꯔꯨꯔꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯒ ꯍꯥꯏꯅꯔꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯞ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯔꯇꯤꯒꯤꯕꯨꯗꯤ ꯌꯥꯝ ꯈꯣꯝꯅꯔꯤꯀꯣ ꯑꯗꯣ ꯑꯦꯁ ꯑꯦ ꯄꯔꯁꯅꯦꯜ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯗꯣꯛꯇꯔ ꯅꯔꯗ ꯑꯣꯏꯅ ꯊꯥꯗꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯗꯁꯨ ꯑꯣꯏ ꯏꯂꯤꯖꯤꯕꯜꯁꯨ ꯑꯣꯏ ꯑꯦꯁ ꯑꯦ ꯄꯣꯂꯤꯇꯤಷꯤꯌꯟ ꯑꯦꯁ ꯑꯦ ꯄꯔꯁꯟ ꯑꯗꯒꯤ ꯑꯦꯁ ꯑꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯆꯥꯎꯈꯠꯄ ꯄꯣꯔꯛꯀꯗꯧꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯊꯥꯗꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯋꯤꯃꯦꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯗꯦꯕꯂꯞꯃꯦꯟ ꯄꯣꯔꯛꯀꯗꯧꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯅꯩꯅꯕꯤꯒꯗꯧꯕ ꯀꯦꯟꯗꯤꯗꯦꯠ ꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯊꯥꯒꯠꯆꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯀꯥꯕ ꯑꯣꯏꯖꯁꯅꯨꯀꯣ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯍꯥꯏꯕꯗꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯅꯤ ꯂꯩꯗꯅꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯗꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯕꯂꯞꯃꯦꯟꯒꯤ ꯈꯤꯇꯪ ꯄꯣꯔꯛꯀꯗꯧꯕ ꯍꯥꯏꯕ ꯀꯦꯟꯗꯤꯗꯦꯠꯇꯤ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯀꯥꯕ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯦꯅꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯦ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯅꯝ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯅ ꯎꯈ꯭ꯔꯦ ꯇꯥꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯃꯤꯌꯥꯝꯅ ꯈꯟꯒꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯃꯇꯤꯡ ꯊꯣꯛꯅ ꯐꯣꯡꯗꯣꯛꯇꯨꯅ ꯊꯝꯕ ꯉꯝꯕ ꯑꯁꯤꯅꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯈꯜ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯍꯦꯅꯔꯤꯒ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯚꯛꯇ ꯇꯔꯥꯝꯕꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ Lok Sabha Mikhal Gamari Lane Imphal West Command of Tim Lokalakpa Saxon Thorangi Manung Sanangasi Pauna Bazar the Laban Ebohol Cycle Store Degi Horga Pauna International Market of this ZZ Shopping Mapam Singa Ti Hum Kitabasatake Imphal West Edison SP Operation Aribam Ganas Yang being Makada Nasinamida Pumanga in the Midawan Pumaga in Nipu Pau Bazatakiba Ti Humba to the Mapamatic Muisani Kuntramanga Wang Pahung Satake Maduda Masaga Saktakse Yaudaba, Sudaba, Ani Pagalaba Matung Makataba, Wang Pahung Satanaba, City Police Station of Sinakre, Heidi. Impal West Command Tim the Nagampal Road Ki Nakalani Makhaibidi Hindu Hotel Lagina, Koyatong Crossing Mapam Sing the Suti Mugitapasatake, Impal West Edison SP Operation Aribam Ganis Yangmi, Makadanga say Puntaret, minute Yankatiki, Nipan, minute Yankimanga Pawasataki, but Ti Humba, the other Mio, Samari Taramari, Petit Casson Satake, Maduda Masaga Saktak says to the Mio Kunito Pakalaba Matung, Makata Wang Pahung Satanaba City Police Station, Sinaki, Heidi. Lukram Nerek Anganwadi Center Part 3 Worker Amadi Helper Singh Sindana Lamsang ICDP Project Nona Posting Lakpa CDP OK Devanandabu Taram Opkalin Community Base Event Su Pangtokre Lukram Nerek Youth Club Kisang the Pangtokebanga Sikitaram Aduda Sip Gas Soina Labzak Toma Gram Pansaki Pradhan Ilangbam Ongbi Susilana Sarukiaki April 3 Hayeng Pangtokadriba Mahabir Zayantina Lakpada Governor Dr. Nazma Hetla Namia de Maruina Zain Lining Satpasingima from the Yaipa Pausel Pirakli Zainism lining Hotolamba Mahabir Mapok Numit Mahabir Zayantiki the Makmiam the Minister Nantanam Bere and Yaipa Pausel Pirakli Se Minister Market Pausel the Mahabirna Hingsa Tawano Asumbasalu Nungsi Sanana Labino Happy Poktak Amadi Pausel Santolamba Loikraba Layo Kraba Misakamani, Mahaki Poktak Singadu, Ning Singduna Mio Bigi Marta, Nungsi Chanaba Puranaba, Honaminar Sihaina, Pause Lapi. Matang Sasta break am Loseke break a Matunda, Nambol Konkam Yumza, Working called the Hoba, Layo Rabatera Pambina, Yang Hirian Southern Era Tony Pangtokabi Pau, the Manipur Sumana, Tongan Tonganba, Ipau Sing Pudon Laksake, Impact News Wuming, Tadon Levio.
Mayam amukana taram nok sari balatin si makata pau mayam da pisari. Nambol kongkham yum jaw warki ingkol da hoba layo ira batera pambina hiang hiren satan iril turel dagi ikaw khatlaga saukok hiden pakhang ba makai famda kaduna laibak asigi ai phana ba oina ba thawni tharom amanga si pangthokre tharom asi langdon langdai sintha pungna mapung oiba thodang laudana manipur ge tongan tongan famda ge lakpa miyam ga loina na pangthokpani lamdam asigi haukiba wari sing amadi thokiba thodok sing amadi leinana lining laisol ge oiba tharom asi pangthoktuna tangdu laitaba saukat palamdam ama oihenba yauna inat lining masak khanganna bagi wakalon da pangthokba tharom asida lainga ke lusing basing su thawai yauna saruk yahan ning bagi apa masumya na phongtok narakli ngasi pangtok ke taram madu tera pambi digi swabe yang hirin adu galone na miyang gi khongsat ama laklaga eril turel digi ikau khatlaga miyang galone na kangla da laklaga kangla digi amu saukok hiden pakhang ba makai famda laktana fam aduda thamlaga ira thawni pangtok para mapung ibat thawram oiki Migi misat lon lai maru horok pham mafam asida laye nucleus of the art inasu hainari bani ko aduna lai maru ahak pasing se hujiti saphong ihun tamla abanina asigi thausi pangdragadi mapari mamom yek teret salai mapan ko yek salai teret asumna lairi ba mafam habidi mapari mamom sing amadi ahak pa lai ge khubum sing kaya bune hana namduna leramba se mathang phongsnak padegi hariba masat on se thau pang matamda tamna tamna ikhoigi a mamang malam chatki ipai pugi wari wakhong kaya bo amuk nongna thigatna bagi lai milon pidana matik me ai pidana thau panga kanda malam chatto oikhiba aigi ipai pugi igi iri thiraga aigi laning lai son mathanda hanjakna bagi aduguma posu laina sinbada mateng pangi hena thamjage oikhiba laning lai sondi laktabi adadana laigi aduguma nongdamba mapuna tamkhiba amugi masat lona lakhibani tawadabu handa ki chak marol amma laigi chak marol amma lai isidi langol langdai chaknina aigi ipa ipu ki nat ki lamda hanjalon machat ki lamni hena thamjage Tenopal District Health Mission Society na revised National TV Control Program gi makhada It's Time haiba timda World TV Day Observation pangthokre Tharmadu mari lenin school gi mahiroi sing Tenopal District Health Department gi staff sing amati asa workers sing na Primary Health Center Tenopal gi DC office phauba tuberculosis thingsi haina paujel pho khongsara masat ke khongsar adu loreba matung DC office ki conference hall da mifama pangthoki tharmadu mari lenin ngarang pangthoki ba TV gi essay competition da mako mathang tarak kraba mahiroi sing da bana mathum yan thoki district adu gi TV department gi mathau ningthina toba staff ani da kodol tamdra puning thawaki district adu gi DC yauna sip medical officer Dr. Singh Asa mahiroi sing amsung miyam na saruk yaki Wildlife and Biodiversity Conservation Committee WBCC Manipur Nakaksing District Manung Sanba Wangu Tera Maya Lekai Yakoibeda Drive Sataduna Sadan Basing na Paramba Usek kan mengamkre WBCC amsung Wangu Police Station ki personnel singaloina na satekiba drive adu da Usek Faramba Sing na drive lakpa ubadagi makoina Faramba Sing kunu amadi Usek Pabdasin na bakulai sing suhundok lamlaga senki hairi Union Public Service Commission UPS in the Civil Services Examination 2018 da 517 super ranked Mai Palakraba Dr. Larung Angsim Dangsoa Maring Opagitharam Amapang Tokre Opagitharamadu Kangoi Kolen Primary School Ground Pangtoki Panbayabadi Maring Kangloki Manungda Ahanba Civil Services Examination Mai Pakpamioi Oipetantana Ahanba IS Pangpamioi Su Oiri Sahi kuding April kulumdoi World Book Day thoram ga mari leina language literature am book ka mari leina masagi outstanding contribution fazana laiba mioi de piba haisnam Basant Kumar Award chalwa sahi sigoina nongmai tem tombi de piragani haina site thok panglop na thatrok paselo lam da khanghalakti mana sida seloina lopal sing tara citation ama amasung sal ama yauri Manipur University ke professor sing iba tongan ba lairik ani ngasi administrator journal sing na phongkrai BC committee room da pangthok ke thoram adu da pangthok ke ba lairik sing adu Department of Physical Education and Sports Science ke Assistant Professor Dr. Lystrom Santos Naiba Recreation in Physical Education and Sports Science the Department of Education ke Assistant Professor Dr. Kaisam Sitalsin Naiba Sociological and Philosophical Process of Education in India Haribalai Singh Asini
Seja hospital da han boina ngang unabada I ka hena thokpatagi aruba phibam amada pukhalakkiba nupi ama pinhole interventional radiological IR uterine bleeding embolization uterine artery embolization gi lying chatadna kan ngamkhre hairi atopo hospital amada ngang unaraba matung I ka hena thokpa tingbangam dabadagi sejagi emergency trauma unit pukhalakpani nupi edu hospital atugi cath lab ta pusinduna consultant neuro body and vascular interventional radiologist Dr. Tangjam Gautam Singna pinhole IR sizinaduna I thokpa tingduna punsi kanba ngamkhibani hairi Hauzik ngasi nomagi sanamgi pauda Hero Junior League Imphal Zone yi ngasi sanakib league match singda Neroka FC sangak pamamadi BMSC Taubung Khok ani mai pakre All India Football Federation gi BM makhada ngasi Kumalampak artificial turf ground sanakiba Junior Men's Football Tournament asiki ngasi gi Ahum Subalikta Neroka FC sangak pamgi sanaroi El Susilna match gi kuntrahom da suba minute pasan kheba matangai panjal aduna Trau FC Cocktail bu panjal ama seina da maiki ba pibangam ke ngasi sanakib tournament asiki mari subalikta BMSC Taubung Khokna FC Imphal City bu panjal manga seina da maiki ba PK match asida mai pakraba BMSC Taubung Khok sanaroi case Prabhanandana match ki taramari amsung marpudra suba minute singda panjal ani aduga NG Yaipaba Michael Kidgen amadi U Azit nasu match ki taramanga kontrator amsung Humudra mga suba minute singda panjal amamanga sanke double leg basis ta satariba football tournament asida junior man gi team marina sarugyari thasi ki tarama panda sanaga ba om suba likta BMSC Taubung Khok amadi Trau FC Cocktail ga mari suba liktana Neroka FC sangakpam amasung FC Imphal City ini lamba taunaragani Om Suba Sangai Trophy Veteran Football Championship da Plum Yaskul amadi BFBFA uyumpok ani mai pakre RK Fortune Developers Private Limited ke senthang makhada United Veteran Football Association Manipur na sendra Impali mapal kangsai pungda ngasi sanake tournament aske kunsuba likta Plum Yaskul ki sanroi A Zaintana match ke kuntra manga amsong humpusuba minat singda panjal ani sandana ATBFA thangbai ban bu panjal ani amada mai chipa pibangam kibagalana na kunma toy suba liktana FVFA uyumpoka sanaroi TL Mintang W Ranbir amasong ACE Itona panjal amamam chandra IEVFA Salan Tongo panjal om sena da maiti PK Satariba Veteran Football Tournament as kinasi sanakeba kunis Super League match atu sanakeba BSAI thangbai ban amasong BSAC Susanpur ani match asik apiba matam da panjal amamam sanaduna match asi draw oike Tournament asida lamdam asik team tarani panam de palam de team ani yauna puna team kuna sarukyari thasi ki tarama pan satariba Football tournament asiki makhata ba league match ani sanaragani Ahanba MC under 16 boys Norem Raj Ningthok Memorial Trophy da Trau Kwakatilam sung TCMDC tongsu ani mai pakre Manipur Cricket Association gi makhada cricket tournament asiki kasi langtawal public ground sanakiba Nipan Super League ta tos ngamkiba Trau Kwakaitel na batting hana sanakiba over kunmapan ka ball manga da wicket taramak turga run sama yang kai mani lawang ngamki match asika ni super batting sanakiba model club singa makhana over tara ka ball manga da wicket taramak turga sum nagiran marputra hum doi khat lawduna match asi Trau Kwakaitel na model club singam khabu podan humphumanga da mai tipi bangam ke match asida run marphu mari amadi wicket ama lobangam kiba Trau Kwakatel all rounder somokantana match asiki man of the match taki nakalamrom da satariba cricket tournament asiki kase haino bok cricket ground sanaki ba pansub liktana tos ngam kiba crowd khamnam lairakna building hana sanana bawar bloki match asiki hanba batting sanaki ba TCMDC thongsuna match ka piba over kunthra yodana over kuni thoge ball mari da wicket taramak turga ran sam humphum doi lobum ke masigi pakhom da match asiki ani suba batting sanaki ba crowd khamnam lairakna over kuni thoge ball hom da wicket taramak turga somna giran marfu hum doi lodana match asiki TCMDC thongsuna crowd khamnam kaithelbu ran marfu da maiti ba pibangam ke match asiki ran kunmari piraga wicket tare lokiba TCMDC thongsugi bowler abise na match asiki man of the match tabangam ke Chataraliba cricket tournament asika hing Hainobo cricket ground da Oscar Pauna Kaichalamari UCC Uripoka Langtawal public ground na YWC Langtawal amasung Al Amin Lelong ani na lamba taunaragani
Kontra mga Super State East Group Aquatic Championship ngasi suma khatanan sa thari ngasi Kumanapa Sports Complex talaba swimming pool do sana kiba Boys Group 3 gi deep diving masana da Ideal Club unit ke sanaroy L Dixon na high board ta point 206.50 fanglaga ahana position amadi Boys Group 3 gi 3 meter springboard ta su point 271.50 fanglaga ahan position tabang khibgal na sanaroy asina Boys Group 3 gi 1 meter springboard ta su point 257.10 fangdra masana si ahan position take Boys Group 1 gi 1 meter springboard diving masana da MCMC unit ke sanaroy N Nurzit na point 313.70 fangdra masana si ahan position tabang khi Satraliba championship asikansi sana kiba 50 meter boys group 3 ki butterfly masana da CAC unit ki L Lanchen ba madi ice don ba Sharma anina ahan ba masung ani so position ta ki ba na Ideal Club unit ki KS Monis na omso position ta ki Manipur Swimming Association ki mi makada satraliba championship asida tongan ba unit tani pan ki lakpa nupam sa masung nupim sa sanore sama marputra ka tongan ba sana singa lamba tongnari hayeng nongtel championship asigi loisin bi tharam pangthok lagani Arif the bulletin ng headlines sa muna miyamda thamjari. April 13 da pangthok ki ba Manipur Lok Sabha Bikal gi apun polling station tara mapani vote naleba April 15 halagani haina Manipur ke chief electoral officer PK Singh na pongdorami. Susanpur DC complex man dalebe strong room hangtok lamba bani naga area kakta vote hanap lok torok ki bayok naga people's coordination committee na naga taba area singa business shutdown lok thokri. Amasung one in a Manipur parliamentary constituency returning officer si Minister N. Pirenda election model code of conduct to guy Haiba Marala Soku's Northeast Thakre.